ꯊꯣꯏꯕ ꯅꯪꯕꯨ ꯆꯠꯈꯤꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕ ꯅꯪꯕꯨ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯏꯅꯥꯛꯇ ꯁꯨꯝꯅ ꯃꯄꯣꯛꯁꯤꯒꯤ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ 이나까 아숨나 맛보시기 ताइबंगी मीनोक मैसाकीदरा आइबु नुंसीबागी लांगदा तुहनबीनु पांदबा नतो उत्पिरकनो नुपा थोने ꯑꯩꯒꯤ ꯅꯨꯡꯁꯤꯠ ꯊꯣꯏꯕ लैते 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 ताइबंगसीदा अहोंबा नुंसीबा अमता ओइजबा थिरिबा मिओइबागी चिरोन वाहैनी लैते संसारसीदा अहोंबा नुंसीबा अमता ओइजबा थिरिबा मिओइबागी चिरोन वाहैनी ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯇꯥꯕ ꯉꯝꯖꯗꯦ 이까이 이끼기 ꯄꯜꯁꯨ ꯂꯥꯟꯖꯔꯦ ꯑꯩꯍꯥꯛꯁꯦ ꯑꯣꯏꯖꯒꯦ ꯅꯪꯒꯤꯗꯃꯛ ꯆꯠꯈꯤꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯅꯪꯕꯨ ꯃꯤꯅꯝꯕ ꯌꯥꯎꯗꯅ ꯑꯣꯏꯖꯒꯦ ꯄꯨꯟꯁꯤꯒꯤ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯗꯨꯅ ꯍꯥꯏꯅꯤꯡꯉꯤ ꯏꯆꯤꯜꯁꯦ ꯄꯦꯟꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯦꯞꯄꯤꯌꯨ ꯄꯥꯃꯦꯜꯒꯨꯝ ꯌꯦꯠꯆꯒꯦ 우리ꯒꯨꯝ나 ꯆꯠꯈꯤꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕ ꯅꯪꯕꯨ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ 이나까 ꯁꯨꯝꯅ 맛보시기 ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ 이나까 아숨나 맛보시기 ताइबंगी मीनोक मैसाकीदरा आइबु नुंसीबागी लांगदा तुहनबीनु पांदबा नतो उत्पिरकनो नुपा थोने ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕ